India da Chahi Khuding ko na cancer nabagi case masing ase Chada 2.5 ki Changda Hengatlakli haina Union Health and Family Welfare Minister Jagat Prakash Nadda na Lok Sabha gi ngasi fam ki ba mifamda phongdokhre ngasi pangthok ki ba question hour gi machamda hanglaki ba supplementary question ki pakum piraduna Union Minister hai ki bada nupa sing da oral amadi lungs ka mari lena ba cancer lena nabagi chang wangkhalak pa ke loina nupi obi sing na breast cancer na nabagi chang hengatlakli Chahi Khuding ko na India da cancer ki case lag Tara manga dasmik manga register tauki. Cancer laina gi oina kaman oina sisinaba hidak makhal chamaga kuntra mathoi leibaga loinana haidi ba hidak langthak sing asigi mamal lengang na control tawri masana maram hoiraga ana basing na lupa crore chani ga marfutara mari chading tawbadagi kanba ngamli. Cancer gi hidak langthak sing asi miyam na ahongba amadi araiba maongda leiba ngamananaba lengang na honari. Healthcare infrastructure ki matang da hangba atopa wahang amagi paukum piraduna Nadana House da phongdokhre bada doctor gi masing hengat hananaba medical college masing hengat hananaba honare amarom da doctor masing hengat hanbaga loinana doctor sing quality da compromise tobasu pamde hairaduna India da kumjali singani tara mari fawbada medical college chamak chahumga marfu tare leiramba adu ngasi fawbada medical college chatret ka kuntra mathoi leibang amle masiga loinana MBBS seat masing hana Lising yang kai mathoi chahumga nifonipan leiramba adu ngasi fawbigoina seat masing lag amaga lising tarani thoiga chama tarani thoida hengat pangamkre post graduate ki hana seat kuntra lising kuntra mathoiga chama marpru manga leiramba adusu seat lising humadrani thoiga chatruk kunga tareta hengat krai na phongdokhre